ꯉꯁꯤ ꯑꯩꯒꯤ ꯑꯍꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯉꯝꯖꯕ ꯊꯣꯡꯖꯔꯒ ꯉꯝꯖꯕ ꯃꯊꯦꯜ ꯇꯧꯖꯕꯁꯦ ꯑꯩꯒꯤ ꯏꯕꯦꯟꯗ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗ ꯅꯨꯃꯤꯠꯀꯤ ꯐꯝꯃꯒ ꯃꯆꯥ ꯑꯩꯕꯨ ꯁꯪꯕꯤꯔꯤꯕ ꯏꯕꯦꯟꯁꯦ ꯃꯉꯣꯟꯗ ꯉꯁꯤꯗꯤ ꯍꯥꯟꯅ ꯀꯠꯂꯒ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯦ ꯍꯧꯖꯔꯒꯦꯀꯣ꯫ ꯃꯊꯦꯜ ꯑꯁꯦ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯕꯦꯟꯁꯤꯅ ꯉꯁꯤ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯋꯥꯠꯇ ꯄꯥꯗꯕ ꯃꯇꯝ ꯆꯨꯞꯄꯗ ꯄꯤꯅꯕꯤꯔꯤ ꯅꯣꯡꯃꯒꯤꯀꯣ꯫ ꯑꯗꯨꯅ ꯌꯥꯏꯐꯕꯇ ꯑꯣꯏꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯏꯔꯩꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ꯫ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯉꯁꯤꯒꯤ ꯊꯣꯡꯗꯧꯔꯤꯕ ꯃꯊꯦꯜꯁꯦ ꯈꯦꯆꯤ ꯑꯃ ꯊꯣꯡꯉꯅꯤ, ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯅꯤ, ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯃ ꯇꯥꯎꯔꯒꯦꯀꯣ꯫ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯃꯌꯥꯝ ꯅꯣꯡꯁꯦ ꯇꯥꯕꯅ ꯂꯦꯞꯇꯕꯒꯤ ꯃꯔꯝ ꯑꯣꯏꯕꯅꯀꯣ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯇꯧꯕ ꯍꯧꯅꯔꯦ꯫ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯥꯗꯗꯤ ꯃꯐꯝꯗꯨꯒꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯏꯁꯤꯡ ꯆꯥꯎꯕ ꯍꯧꯅꯔꯦ꯫ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯅꯣꯡꯖꯨ ꯄꯟꯊꯥꯁꯤꯒꯤ ꯑꯋꯥꯕꯁꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤꯀꯣ꯫ ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯗ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯥꯂꯦꯝ ꯃꯩꯁꯅꯥꯝ, ꯃꯍꯥꯛꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦ, ꯏꯇꯩꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯕꯨ ꯀꯃꯦꯟꯗꯤ ꯄꯤꯗꯦ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ, ꯀꯥꯡ ꯃꯇꯝꯅꯤꯅ ꯈꯦꯆꯤ ꯑꯃꯨꯛꯇ ꯇꯧꯕꯤꯔꯛꯑꯗꯤ ꯅꯅꯥꯎꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯒꯦ ꯍꯥꯏꯀꯣ꯫ ꯑꯗꯣ ꯏꯅꯥꯎꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯅꯕ ꯑꯩ ꯉꯁꯤ ꯏꯅꯥꯎꯅ ꯍꯥꯏꯕ ꯈꯦꯆꯤꯁꯦ ꯊꯣꯡꯉꯒꯦꯀꯣ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯅꯣꯡꯁꯨ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯍꯧꯔꯦ꯫ ꯈꯪꯗꯦ ꯃꯌꯥꯝ, ꯑꯗꯣ ꯑꯩꯒꯤ ꯈꯦꯆꯤꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ, ꯊꯣꯡꯕ ꯂꯣꯏꯔꯒ ꯇꯤꯐꯤꯟꯗ ꯍꯥꯞꯄꯒ ꯊꯤꯜꯂꯛꯀꯦꯅ ꯈꯜꯂꯤ꯫ ꯑꯗꯣ ꯏꯅꯥꯎꯒꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯀꯃꯦꯟꯗ ꯇꯧꯕꯤꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ, ꯍꯥꯎꯒꯗꯣꯏꯅꯤꯀꯣ ꯉꯁꯤꯒꯤ ꯈꯦꯆꯤꯁꯦ꯫ ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯗ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯟꯖꯂꯤ ꯗꯦꯕꯤ, ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯤꯌꯦ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯀꯣ꯫ ꯊꯥꯒꯠꯆꯔꯤ ꯏꯆꯦ꯫ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯁꯣꯛ ꯇꯦꯟꯁꯨꯕꯝ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯦ, ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ꯫ ꯊꯥꯒꯠꯆꯔꯤ꯫ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯦꯜ ꯐꯖꯕꯤ ꯗꯦꯕꯤ, ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯥꯛꯁꯪꯁꯦ, ꯑꯗꯨꯒ ꯏꯕꯦꯟ ꯏꯃꯣꯏꯅꯨꯕꯨꯁꯨ ꯇꯥꯝꯅꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ꯫ ꯌꯥꯏꯐꯕꯇ ꯑꯣꯏꯕ ꯑꯣꯏꯃꯤꯟꯅꯔꯁꯤꯀꯣ꯫ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯕꯣꯅꯤ ꯁꯅꯥ ꯋꯥꯍꯦꯡꯕꯝ, ꯌꯥꯝꯅ ꯂꯨ ꯅꯥꯜꯂꯤ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯏ, ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯊꯥꯒꯠꯆꯔꯤ꯫ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯨꯅꯥꯝ ꯁꯨꯃꯥꯇꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯅꯣꯡꯃ ꯆꯥꯕ ꯂꯥꯛꯆꯒꯦ ꯍꯥꯏ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯦꯅꯤꯇꯥꯏꯝꯗ ꯋꯦꯜꯀꯝ, ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯗ ꯆꯥꯔꯒ ꯂꯣꯏꯔꯦ, ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯑꯃ ꯊꯣꯡꯉꯒꯀꯣ꯫ ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯗ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯤ ꯑꯩꯒꯤ ꯏꯆꯦ ꯂꯉꯣꯜꯆꯝ ꯕꯤꯖꯦꯟꯇꯤ, ꯏꯆꯦ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯗ ꯏꯆꯦꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ, ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯏꯆꯦ꯫ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯁ ꯑꯥꯂꯤꯌꯥ, ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯗ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯨꯛ ꯈꯟꯒꯠꯆꯔꯛꯀꯦꯀꯣ꯫ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯗꯨꯝ ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯄ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ, ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯀꯃꯦꯟ ꯈꯟꯒꯠꯂꯒ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯩꯒꯤ ꯈꯦꯆꯤꯁꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ, ꯌꯥꯏꯔꯦꯀꯣ, ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯥꯃꯦꯟꯁꯦ ꯇꯥꯎꯔꯒꯦ꯫ ꯈꯥꯃꯦꯟ ꯇꯥꯎꯕꯁꯦ ꯍꯥꯎꯕꯅꯦ ꯃꯌꯥꯝ꯫ ꯅꯣꯡꯁꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯗꯦ, ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯇꯧꯔꯦ꯫ ꯃꯌꯥꯝ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯏꯃꯨꯡꯗ ꯏꯁꯤꯡ ꯊꯨꯝꯕ, ꯂꯝꯕꯤ ꯁꯣꯔꯣꯛ ꯊꯨꯝꯕ ꯍꯧꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯐꯝ ꯈꯔꯗꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯛꯅꯕ ꯑꯦꯔꯤꯌꯥ ꯃꯐꯝꯗꯗꯤ ꯇꯨꯔꯦꯟꯒꯤ ꯄꯜ ꯂꯩꯕꯒꯨꯝꯕꯗꯣ ꯀꯥꯏꯔꯦꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯨꯅꯦ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯀ꯭ꯋꯥꯇꯔꯁꯤꯒꯕꯨꯗꯤ ꯏꯁꯤꯡ ꯊꯨꯝꯕ ꯀꯩꯗꯧꯕꯕꯨꯗꯤ ꯇꯧꯗ꯭ꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯐꯨ ꯏꯔꯣꯟꯕꯁꯤꯁꯨ ꯍꯥꯎꯗꯣꯏꯅꯤ꯫ ꯑꯩ ꯏꯔꯣꯟꯕꯗ ꯈꯨꯠꯅ ꯏꯔꯣꯟꯕꯁꯦ ꯍꯩꯅꯗꯦꯕꯀꯣ, ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯒꯦꯂꯥꯁꯅ ꯇꯛꯈꯥꯏꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯣ ꯈꯨꯠ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯏꯔꯣꯜꯂꯦ꯫ ꯑꯗꯣ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝ, ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ꯫ ꯑꯗꯣ ꯊꯣꯡꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯏꯕꯦꯟꯗ ꯍꯥꯟꯅ ꯀꯠꯆꯔꯒꯦꯀꯣ꯫ ꯑꯗꯨꯒ ꯏꯅꯥꯎ ꯃꯥꯂꯦꯝ ꯃꯩꯁꯅꯥꯝꯒꯤꯁꯨ ꯇꯤꯐꯤꯟ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯤꯀꯣ꯫ ꯑꯗꯣ ꯏꯕꯦꯟꯒꯤꯁꯦ ꯀꯠꯂꯁꯦ, ꯀꯠꯄ ꯂꯣꯏꯔꯒ ꯇꯤꯐꯤꯟ ꯍꯥꯞꯄ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ꯫ ꯏꯕꯦꯟꯒꯤ ꯊꯧꯖꯥꯟꯗ ꯏꯔꯩꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯠꯇ ꯄꯥꯗꯕ ꯌꯥꯏꯐꯕꯇ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯣ ꯏꯅꯥꯎ ꯃꯩꯁꯅꯥꯝꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯃꯦꯟꯗ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗ ꯊꯤꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯀꯃꯦꯟꯗ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕꯤꯔꯝꯃꯣꯀꯣ, ꯅꯪꯒꯤ ꯇꯤꯐꯤꯟꯁꯦ ꯊꯤꯜꯂꯛꯑꯒꯦ꯫
ꯉꯁꯤꯒꯤ ꯈꯦꯆꯤꯁꯤꯗꯤ ꯍꯥꯎꯗꯣꯏꯅꯦꯀꯣ, ꯂꯐꯣꯏ ꯏꯔꯣꯟꯕꯒ ꯈꯥꯃꯦꯟ ꯑꯇꯥꯎꯕꯒ ꯌꯥꯝꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯌꯥꯏꯐꯕꯗ ꯑꯣꯏꯃꯤꯟꯅꯔꯁꯦ ꯏꯔꯩꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ꯫ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ꯫